Islam lining chatpasingi yamna maru oiva Idul Juhaga Mari Lainana Mayang Infal Bengunda Laiba Idiga Lampakta Nama Sonduna Lamdam Asida Ing Tappa Hanjin Handuna Tangdu Laitaba Puraknaba Dua Taukre Idiga Committee na Sinduna Chatakiva Thauram Aduda Saruk Yakiba Manipur Mitei Pangal Welfare Organization MMWO gi Vice President Chesham Achobana Hai Lamdam Asida Kundaminariba Yellow Furup Kuntraga Tarukna Magi Tonganba Lining Chatlabasu Amana Amagi Lining Harau Kumhaida Saruk Yamina Bahaiba Asi Nungshinabagi Kudam Amani Lamdam Asida Loishin Bangamdana Lairiba Irang Asigi Waroishin Ama Atuba Matamda India Amadi Manipur Lengakna Puraktuna Mahosagumna Tangdu Laitaba Nungshishanaba Lamdam Ama Amuk Hanna Oihelasi Hairakli ngasi iram da masjid tholiba adaba mayam mase khoi shanti hanjalakpo oirasanu haina akhoi mayam puna amatoina khoi allah mapu mahak unda sa khoi gi oiba kana dei dua tawjare amadu mayam puna ngona sa khoi dua tawbiu amadi kanglup amagi lining musi kai kumnabiu aduga kanglup amaga hena nungsi sana lebina bagi damakta india government amadi manipur government su ngasi iram da masjid thoiba tangdu leita daba aidi shanti leitriba ngasi future gi anaha ke amana ngasi di pokthorpada mai masing tambagi future da ai adu oige ai leba ke adu bakathong ge adu gi wakhal khandabida makhot khulai pining bagi wakhalo laiba masigum ba samasya India government amadi Manipur government athu matam de koi kokhan biu iram da masjid shanti lehen biu hai bo phama du thamjagi